Security Force na SENAPATI, IMPHAL East amade KAKCHING District ki Tongan Tonganba Mapham singda Khutsu Khutlai kaya Marum Phagatpa Ngamle HAIRI Police tagi fangba pau amana hai Security Force na IMPHAL East District ki manung chena laiba nungjengbi urup chingda thiba humba ki thabak chathabada Khutsu Khutlai kaya Marum Phagatpa Ngamle faraba Khutlai sing adadi magazine yawba 303 rifle ama magazine ahum galupanana 9mm pistol ama country made pistol ama 9mm gi kapayariba nongmay maru taruk 303 LMG magazine ahom carbine gi magazines taret 7.62 mm gi nongmay maru taruk AK-47 rifle gi maru taraga mapan wood breaching cell ama 7.62 mm gi empty case jamri tara mini flare tube launching taruk normal tear smoke cell mga tear chili smoke cell ani motor wireless set battery ani amade potlam sing adu haptuna thamlamba angoba machugi bora khaw amagani hairi nakal namaromda KAKCHING district ke KAKCHING police station akonba Karungpat Buffalo Farm Manakdagi Khutsu Khutlai kay Marum Phagatpa faraba Khutlai sing adude magazine yoba carbine ama bolt action single barrel rifle mari revolver ama 36 hand grenade ahum 51 mm mortar cell ama AK rifle gi empty case tara 303 rifle gi empty case tara gani toy SLR gi empty case tara tube launching mari small grenade ama soft nose tear smoke cell ahum Baofeng handset ama camouflage helmet ani bulletproof cover ani magazine pouch ama tactical boots chura ani amade bag ahum ni hairi amaromda SENAPATI district ke SENAPATI police station konba kaijengjang khul amasong akoibagi Mapham singda security force na thiba humbagi thabak chathabada Khutsu Khutlai kaya Marum Phagatpa Ngamle hairi faraba Khutlai sing adudi bolt action single barrel rifle ani .22 bolt action rifle ama magazine yawba 9mm pistol ama 9mm gi kapayariba nongmay maru ani amade 7.62 mm gi kapayariba nongmay maru tarani hairi